Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Mukhyamantri Nongthombam Biren na hairi Manipur gi ipai pusingna mamangai digi sanaramba sana kanglon sing ngang na chalabadi Manipur heina chakhotpa rajya mo ohenba ngamgani Manipur da COVID-19 gi active case samu humbudra mathoi lairi naba pharakpugi changchada marfudra nipan dasmik ama ahumni amasung sarkar na hairi lebaga sida beneficiary lakh kun henbada COVID-19 gi vaccine kapkhre Lebaga sina malem gi laichet oiriba COVID-19 gi mayuk to pun amato ina lanthengnari lamdam sigi miyam na sak khangnaraba miyoi kayana su lanpham asida mai pangnabagi damak Akaswani Imphal gi ipau gi khutang dami pum khudimang na araiba thong ahum face mask uppa amaga futaruk lamna na leinaba mai mit amadi khucha toina hamdoktuna taru tanana thamnaba appeal tawri Akaswani Imphal gi isai mayek iba Kaisam Priyo Kumar na COVID-19 dagi ngakthoknaba miyamda appeal tawraduna hai Mayambu Kaisam Priyo Kumar na khurumjari COVID-19 laizit asidagi ngakthoknanaba khwaidagi pharaba pambedi section ba haibasina oiri Sarkar na license asi thingnaba honariba asigi mathakta aikhoi punnamaknasu bhab taminaduna license asidagi ngakthonanaba tangai phadaba niyom ahumkhak ngakna satminasi aikhoi khodimakna yumdagi mapal hek thorakpaga face mask soidana upsi sapon natraga hand wash sizinaduna khutsa sengna hamdoksi amasung mi amaga gi marakta phut taruki social distancing thamsi section ba haibasina isa aikhoi gi nungsiraba imung manung amadi miyambu Laisit asidagi kanmangam gadawribani mayambu amukahana khurumjari Hauzik mapungoi ba pau Mukhyamantri Nongthombam Biren na hairi Manipur gi ipai pusing na mamangai digi sanaramba chana kanglon sing ngak na chalabadi Manipur heina chakhotpa rajya ma ohenba ngamgani haibasi mahak amasung maki mantri mandol gi achetpa thajabani maramaduna Ganatantra Divas palan gi thorom pangthokpada mahusadi khara hongdo hongjin tawduna ahal laman sing na thamlamba chana kanglon gi makhada pangthokpa haure Ganatantra Divas Thauramda Saruk Yakiba March Past Contingent Singbu Ahanba Manipur Rifles ki parade ground da Thagat ba Fongdokladuna Siri Biren na hai Kanglon Chumna Leibak Ngaglabadi Miyam gi Yaiphabu Oigani amasung Ingtapna Pangani hainasu Mukhyamantri na Fongdokhi Mukhyamantri na hai Kha Nongpok Asia da piklaba iramda Manipur na sahi lising ani gi itihas ka loina na ningtamna leirambagi puwari nainaduna heina mara chetpa amadi mating leiba rajya ma ohenna bohonari mangna hai Tampak fangliba kudong chaba pumnomak jingi jila singdasu phangan bhaibasi mahaki lenga ki pandamni jingda umang kokthokduna paktakna popi pambi tharib asi tohanduna atopa pambayama oina mahai chagadaba u pambi sing thahanaba thabak paikhatli masina jingi miyamgi sel tumgi phibam phagathanba amasung umang kokthokpa tingbada achawa mating oigani Samvidhan chanakiba nomit Republic Day thauramasi Bharat Basi akhoi thoidok hendongna maru oiba numit amani haina launai numit asi tarai na lakhiba natte Maibam ningba Bharat Basi kayana Bharat ningtamnaba haukiba yehu singalugi kudolni popi thanabagi koktho uliba jungle mayamdo mathangi lakadaba season dadi madudai da atop plan nama mai marong panba mai u pambi sing tharakanda jungle su semkatpa u pambi su hingba aduga ikhoi da su kana baya ba dungba posakto domina si haidana ngasi gi nomisi dai amoi sengna ai Manipur gi mayamda appeal tokjabani Lebaga sina ngarang humbudrani thoi suba Ganatantra Divas palan pangthoki Lebagi konung Delhi gi Rashtrapati pangthokba mapungiba thoramda Rashtrapati Ramnath Kovind na March Past parade ki salami oki parade aduda Bharat lanmi gi tawbangamba sakti tongan ba sanskriti gi thoram sing samajik amadi sel tumgi lamda lebaga sina kumang saksiliba sing adu utkhi rajya amasung union territory singi teblo tara taret amasung tongan ba bibhag mantraloy sing amasung paramilitary force singi teblo mapan amasung ngaksel mantraloy gi teblo taruksu parade aduda saruk yakhi Bangladesh Armed Forces ki miyoi chama kunithoi gi contingent amasu parade aduda saruk yakhi palan thauramasi ngasi biting the retreats pangthoktuna loishingani Manipur Building and Under Construction Workers Welfare Board ki chairperson Hais Dingo MLA na hairi
मियामगी सेवा तौरिबा गाड़ी ड्राइवर सिंगदा पुक्चेल सेंग थबक तौदुना राज्य सिगी इज्जत हेनगरनब होनगदबनी इम्फाल वेस्ट की खुरकुलदा ngarang भेन ड्राइवर सिंगदा ट्रेक सूट लेमना येंथोकपगी थौरमदा श्री दिंगोना हाय मपानदगी लाकपा टूरिस्ट सिंगना राज्य सिगी लम कोइफम सिंगदा चननब नेकपा मतमदा थमोइ सिंगना मथौ तौरबदी मदुना लमदम सिगी मियामगी मियोक मिचान फजबा मतौ अदु हेना योखतपा ngamgani मणिपुर कोविड-19 की एक्टिव केस सामा हुंबुद्रा माथोइ लैरी नाबा फरकपगी चांगसादा मरफुद्रा निपान दशमिक अमा अहुमनी राज्य की कोविड-19 कमन कंट्रोल रूम नंगरांग नुमिदां वरम थोकपा चेरोल अमदा हाय राज्य सिदा कोविड-19 की अपुनबा पॉजिटिव केस मसिंग 19,900 सुमना अहुम सुरे लाइचेट असिगी ना फकिबा मिगी मसिंग 19,900 सामब्री हुंफुमदोय सुरे कोविड-19 दगी सिकिबा मिगी मसिंग 458 सुख्रे ताबिरिबा पावसी आकाशवाणी इम्फाल दगिनी सरकार ना हाइरी लेबाग असिदा बेनिफिशियरी लाख कुन हेनबदा कोविड-19 की वैक्सीन कापक्रे केंद्र की हक्सेल मंत्रालय ना हाय हौकिबा पुंग कुन मरीदा तोंगान तोंगानबा सेशन लिशिंग तरेट चाट्रेट हुंफु मरीदा मियोय लाख मरी हेन कोविड की वैक्सीन कापकी मरग असिदा हौकिबा पुंग कुन मरीदा लेबाग असिदा कोविड की अनाबा लिशिंग 35 हेन ना फकिबा लोइना नाबा फरकपगी चांगसादा 43.8 सिनो यौरे मंत्रालय ना हाय हौजिक फावबदा लेबाग असिद अनाबा कोटी अमा लाख 3 हेन लाइना असिदगी नाबा फकरे एक्टिव केस की मसिंगसु लेप्तन हंथरकली हौजिक लेबाग असिदा कोविड-19 की एक्टिव केस लाख अमा 8,363 लैरी मसी अपुनबा पॉजिटिव केस की चादा 1.3 खक्तनी मेघालय दंगरांग कोविड-19 ना नाबा मियोय 3 थेंगनखी मियोय 12 ना नाबा फदुना डिस्चार्ज तौखी राज्य सिदा हौजिक एक्टिव केस 35 लैरी हेल्थ सर्विसेस की डायरेक्टर ना थादोरक पचिरोल मगी मतुंगिना कोविड ना नाबा अनौबा केस 3 असिगी मनुंगदा मरीना ईस्ट खासी हिल्स तगिनी वेस्ट खासी हिल्स अमसुंग रिवॉयदगी मियोय अममम यावरी लाइचेट असिदागी मियोय 13,900 सामब्री 43 नाबा फखरे नागालैंड ngarang कोविड-19 की अनौबा केस अनि थेंगनखिबगा लोइना अपुनबा पॉजिटिव केस मसिंग 12,000 सुपना 38 यौरे हक्सेल अमसुंग याइफयुंबाल मंत्री एसपी फॉर्म ना ट्विटर थादोकपा चेरोल मदा हाय दिमापुर अमसुंग ट्वेनसांगदगी मियोय अममम लाइचेट असिना नाबा थेंगनखि अमरोमदा मियोय अहुम कोविड-19 दगी नाबा फदुना डिस्चार्ज तौखिबगा लोइना लाइचेट असिदगी नाबा फखिबा मिगी मसिंग 13,453 सुरे नागालैंड हौजिक कोविड-19 की एक्टिव केस 35 लैरी आकाशवाणी इम्फाल की पार्ट टाइम कोरेस्पोंडेंट पीटीसी खरा कॉन्ट्रैक्ट ओइना लौगदौरी पीटीसी सिंग असि चांदेल कांगपोकपी कक्चिंग कामजोंग फेरजोल अमसुंग तमेंगलोंग जिलागिनी कैंडिडेट सिंग अदु मसागी चाही 13 दगी 95 फाउबगी मनुंगदा लैबा अमसुंग जर्नलिज्म नत्रगा मास मीडियादा पीजी डिप्लोमा नत्रगा डिग्री पाइबा नत्रगा जर्नलिज्म दा चाही अनि की एक्सपीरियंस लैबा ग्रेजुएट ओइगदबनी अमसुंग डिस्ट्रिक्ट हेडक्वार्टर्स की किलोमीटर 10 न कोनबा मफमदा मसागी युम लैबो ओइगदबनी एप्लीकांट सिंग न फेब्रुआरी अमा फाउबगी मनुंगदा हेड ऑफ ऑफिस ऑल इंडिया रेडियो इम्फाल पैलेस कंपाउंड इम्फाल दा दरखास्त पिसिनबा यागनी प्रेस्क्राइब परफॉर्मा एनएचडी की वेबसाइट www.newsonair.nic.in दगी फंगनी मसी फेसबुक पेज ऑल इंडिया रेडियो न्यूज इम्फाल अमसुंग ट्विटर अकाउंट AIR न्यूज इम्फाल दगी डाउनलोड तौबसु यागनी प्रेस्क्राइब परफॉर्मा असि आकाशवाणी इम्फाल की जनरल न्यूज रूम दगिसु सुटी नतबा निमिसिंगदा लौबो यागनी ngasi maruiba pausingi damak hauzik maibam Dwijamani leire Dwijamani Thagasari Suni Manipur dasu ngarang Public Day thorom pangthokpana maram oiduna pressing suti oikibadagi Imphal ngasi pausi amata phongba thengnadre karigumba phongnaram batarabadi ngarang Republic Day thorom pangthokibamadi gan ngaigi thoromna mapungaiba pau oiramgadabani Manipur da humbudrani thoi soba Republic Day thorom Rajya Sarkar na sentuna Imphal gi ऐतिहासिक ओइरबा कंगला दा पांगथोकी थोरमदु दा राज्यपाल डॉक्टर नजमा हेप्तुलाना जाति की मसु ओम की फिराल पहन की अमसुंग निंगथीजरबा मार्च पास्ट पेरेड अमगी सलामी ओकी तुंगदा मार्च पास्ट कंटिजेंसिंग अदु इम्फाल की अहानबा मणिपुर राइफल्स के परेड ग्राउंड दा मुख्यमंत्री नोंगथोमन बिरेन सिंह ना थागतकी काबुई फुरुप की लौरो कोमई गान गाई पांगथोकेबगी पाउसु पाउसे सिंह फोंगनरमनबदी मरोइबा पाउ ओइना फोंगनरमगदबनी राज्य थाकी गान गाई सेलिब्रेशन कमिटी ने सिंधुना पमुइबा तमरम इम्फाल दा पांगथोकी थोरमसी अतै Kabui singna khunda ba mafam singda so pangthoknaki Suni Thagazari Dwijamani loshilakpada COVID-19 dagi ngakthokna ba face mask upa futaruk lamna leiba kutcha amadi mai mit taru tanana thamba haiba achamba thong ahumasi ngakna chatpina ba amuhana ningsingjari arobeda maroiba pau amuhana Mukhyamantri Ningthoukhongjam Suni na hairi Manipur gi ipai pusing na mamangai digi chanaramba chana kanglon chingakna chalabadi Manipur he ne chakhotpa rajya mu ohenba ngamgani
Manipur da hauji COVID-19 ki active case sam 73 leiri naba farapagi chang chada 39.3 ni amasung sarkar na hairi leba ga sida beneficiary lakun hen bada COVID-19 ki vaccine kap kare Paulo jare